ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯖꯣꯏꯁ꯭ꯔꯤ ꯀꯩꯅꯧꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯇꯨꯡꯈꯨꯜ ꯁꯛꯍꯦꯟ꯫ ꯍꯧꯖꯤꯛ ꯋꯥꯔꯤꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯗ ꯂꯩꯕꯥꯛ ꯁꯥꯁꯣꯟ ꯌꯥꯝꯅ ꯍꯩꯕ ꯊꯧꯅꯥ ꯐꯕ ꯅꯤꯡꯊꯧ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯅ ꯏꯅꯤꯡꯊꯧ ꯊꯧꯖꯥꯜ ꯍꯥꯏꯅ ꯃꯤꯡꯒꯧꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯅꯤꯡꯊꯧ ꯑꯁꯤꯒꯤ ꯂꯣꯏꯅꯕꯤ ꯃꯍꯥꯔꯥꯅꯤ ꯑꯁꯤꯅ ꯃꯍꯥꯔꯥꯅꯤ ꯂꯥꯏꯖ ꯍꯥꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯁꯦ ꯃꯇꯝ ꯀꯨꯏꯅ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯉꯝꯂꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯠꯄ ꯍꯥꯏꯕꯕꯨ ꯃꯆꯥ ꯂꯩꯖꯗꯕ ꯑꯁꯤꯅꯤ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯍꯥꯔꯥꯅꯤ ꯂꯥꯏꯖꯗꯣ ꯃꯅꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯗ ꯏꯔꯨ ꯁꯥꯊꯦꯡꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯍꯪꯉꯣꯏ ꯑꯃꯅ ꯐꯟ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯔꯥꯅꯤ ꯂꯥꯏꯖꯒꯤ ꯀꯣꯛꯊꯛꯇ ꯇꯣꯡꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯔꯥꯅꯤꯅ ꯀꯗꯥꯏꯗꯒꯤ ꯍꯪꯉꯣꯏꯅꯣꯅꯦ? ꯅꯨꯡꯇꯤꯒꯤ ꯁꯦꯡꯗꯣꯛ ꯈꯣꯡꯗꯣꯛꯇꯅ ꯑꯁꯨꯛ ꯂꯨꯅ ꯅꯥꯟꯅ ꯂꯩꯔꯤꯕ ꯀꯣꯅꯨꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯀꯗꯣꯝꯗꯒꯤ ꯍꯪꯉꯣꯏꯅꯣ? ꯇꯥꯂꯣꯏ, ꯑꯃꯨꯛꯇ ꯂꯧꯊꯣꯛꯎꯅꯦ ꯍꯪꯉꯣꯏꯁꯦ꯫ ꯐꯒꯅꯤ ꯃꯆꯥꯏꯕꯦꯝꯃ꯫ ꯑꯁꯨꯝꯅ ꯃꯅꯥꯏ ꯇꯥꯂꯣꯏꯅ ꯍꯪꯉꯣꯏ ꯑꯗꯨ ꯃꯍꯥꯔꯥꯅꯤꯒꯤ ꯀꯣꯛꯊꯛꯇꯒꯤ ꯂꯧꯊꯣꯛꯀꯦ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯍꯪꯉꯣꯏ ꯑꯗꯨꯅ ꯃꯤꯔꯣꯜ ꯉꯥꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯂꯥꯏꯖ, ꯅꯪ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯨꯃꯤꯠ ꯃꯁꯤꯡ ꯄꯥꯕ ꯍꯧꯖꯔꯣ꯫ ꯅꯪꯅ ꯆꯍꯤ ꯑꯃ ꯍꯦꯛ ꯐꯥꯕꯒ ꯅꯨꯡꯁꯤꯔꯕ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯃ ꯁꯣꯏꯗꯅ ꯐꯪꯖꯔꯒꯅꯤ꯫ ꯅꯪꯅ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤꯁꯤ ꯅꯆꯥ ꯌꯥꯎꯗꯕꯒꯤ ꯑꯍꯤꯡ ꯑꯍꯤꯡ ꯈꯨꯗꯤꯡ ꯄꯤꯔꯥꯡ ꯁꯤꯟꯊꯕꯗꯣ ꯊꯃꯣꯏ ꯃꯩꯆꯥꯛ ꯈꯥꯡꯕ ꯑꯩ ꯈꯪꯏ꯫ ꯑꯐꯕ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯍꯥꯔꯥꯅꯤ ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯖꯔꯨꯕ ꯑꯐꯕ ꯊꯕꯛ ꯀꯌꯥꯒꯤ ꯃꯤꯌꯣꯛ ꯃꯤꯆꯥꯟ ꯑꯗꯨꯅ ꯃꯗꯨꯒꯤ ꯃꯍꯩꯅ ꯍꯧꯖꯤꯛꯇꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕꯤ ꯅꯆꯥꯅꯨꯄꯤ ꯑꯃ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯪꯉꯣꯏ ꯑꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯈꯪꯕꯒꯨꯝ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤ ꯂꯥꯏꯖ ꯑꯃꯗꯤ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡꯗꯨ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯔꯥꯅꯤꯅ, ꯀꯔꯝꯅ ꯍꯪꯉꯣꯏ ꯅꯪꯅ ꯃꯤꯔꯣꯜ ꯊꯣꯛꯂꯤꯕꯅꯣ? ꯅꯪꯕꯨ ꯀꯅꯥꯅꯣ? ꯀꯣꯅꯨꯡ ꯑꯁꯤꯗ ꯀꯅꯥꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯅꯪꯕꯨ ꯊꯥꯔꯛꯄꯅꯣ? ꯁꯦꯡꯅ ꯍꯥꯏꯌꯨ, ꯅꯠꯇ꯭ꯔꯕꯗꯤ꯫ ꯃꯗꯨꯗ ꯍꯪꯉꯣꯏ ꯑꯗꯨꯁꯨ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯑꯩꯗꯤ ꯂꯥꯏꯑꯣꯏꯔꯕ ꯍꯪꯉꯣꯏꯅꯤꯅꯦ ꯃꯍꯥꯔꯥꯅꯤ꯫ ꯉꯁꯤꯗꯒꯤꯅ ꯃꯃꯥꯡꯊꯛꯇ ꯆꯍꯤ ꯀꯌꯥ ꯀꯌꯥ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯟꯈ꯭ꯔꯕ ꯅꯤꯡꯊꯧꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯏꯅꯤꯡꯊꯧ ꯇꯣꯜꯂꯩ ꯃꯍꯥꯛꯊꯛꯇꯒꯤ ꯑꯩꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯍꯪꯉꯣꯏ ꯑꯣꯟꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯤ꯫ ꯍꯪꯉꯣꯏꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯃꯍꯥꯔꯥꯅꯤꯅ ꯂꯥꯡꯇꯛꯅꯅ ꯈꯪꯅꯤꯡꯅ ꯑꯃꯨꯛ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯤ ꯀꯔꯝꯅ? ꯑꯗꯨꯒ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯇꯥꯂꯣꯏ, ꯅꯈꯣꯏꯕꯨ ꯍꯪꯉꯣꯏ ꯑꯁꯤꯒꯤ ꯃꯤꯔꯣꯜ ꯑꯁꯤ ꯅꯈꯣꯏꯁꯨ ꯇꯥꯕ꯭ꯔꯣ? ꯑꯩ ꯈꯛꯇꯔꯣ ꯇꯥꯔꯤꯁꯤꯕꯣ? ꯑꯩꯈꯣꯏꯁꯨ ꯇꯥꯏꯌꯦ ꯃꯍꯥꯔꯥꯅꯤ꯫ ꯇꯥꯔꯗꯤ ꯃꯥꯅ ꯄꯤꯔꯤꯕ ꯄꯥꯎꯈꯨꯝꯁꯦ ꯀꯔꯤꯅꯣ? ꯃꯍꯥꯔꯥꯅꯤꯅ ꯑꯃꯨꯛꯇ ꯍꯪꯕꯤꯌꯣ, ꯀꯔꯝꯕ ꯋꯥꯐꯝꯅꯣ? ꯃꯗꯨꯗ ꯃꯍꯥꯔꯥꯅꯤꯅ ꯍꯪꯉꯣꯏ ꯑꯗꯨꯗ ꯑꯃꯨꯛ, ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯍꯪꯉꯣꯏ, ꯋꯥꯈꯜ ꯇꯥꯅꯕ ꯑꯩꯈꯣꯏꯗ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ? ꯍꯪꯉꯣꯏ ꯑꯗꯨꯁꯨ ꯃꯈꯥ ꯇꯥꯔꯛꯏ, ꯃꯍꯥꯔꯥꯅꯤ, ꯑꯩꯁꯦ ꯃꯇꯝ ꯑꯃꯒꯤ ꯃꯤꯑꯣꯏꯕꯅꯤ꯫ ꯃꯇꯝ ꯑꯃꯒꯤ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯑꯆꯧꯕ ꯐꯝ ꯄꯥꯏꯕ ꯑꯉꯝꯕꯅꯤ꯫ ꯏꯅꯤꯡꯊꯧ ꯇꯣꯜꯂꯩꯒꯤ ꯀꯥꯏꯐꯗ꯭ꯔꯕ ꯁꯥꯞꯅ ꯑꯩꯁꯦ ꯉꯁꯤ ꯐꯥꯎꯕ ꯀꯣꯅꯨꯡ ꯑꯁꯤꯗ ꯍꯪꯉꯣꯏ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕꯁꯤ꯫ ꯑꯩ ꯁꯤꯕꯃꯛꯁꯨ ꯁꯤꯔꯣꯏ꯫ ꯆꯍꯤ ꯀꯌꯥ ꯀꯌꯥ, ꯖꯨꯒ ꯀꯌా ꯀꯌꯥ ꯍꯪꯉꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯃꯛ ꯂꯩꯒꯅꯤ ꯃꯍꯥꯔꯥꯅꯤ꯫ ꯑꯗꯨꯒ ꯖꯨꯒ ꯀꯌꯥ ꯀꯌꯥ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯄ ꯉꯝꯂꯔꯣꯏꯗꯕ ꯑꯩꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯅꯪꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯍꯥꯞꯇꯨꯅ ꯑꯉꯥꯡꯒꯤ ꯃꯤꯇꯝ ꯂꯧꯗꯨꯅ ꯅꯪꯕꯨ ꯅꯆꯥ ꯐꯪꯖꯔꯣ ꯕꯣꯔ ꯄꯤꯖꯔꯕꯅꯤ꯫ ꯅꯪꯅ ꯂꯩꯄꯥꯛ ꯄ꯭ꯔꯖꯥꯕꯨ ꯅꯨꯡꯁꯤꯕ ꯅꯤꯡꯊꯧꯅ ꯇꯧꯕ ꯁꯥꯁꯣꯟ ꯑꯩ ꯄꯦꯜꯂꯦ꯫ ꯑꯗꯨꯅ ꯂꯥꯏꯑꯣꯏꯔꯕ ꯍꯪꯉꯣꯏ ꯑꯩꯅ ꯕꯣꯔ ꯑꯁꯤ ꯅꯈꯣꯏꯗ ꯄꯤꯔꯕꯅꯤ꯫ ꯆꯍꯤ ꯀꯌꯥ ꯀꯌꯥ, ꯖꯨꯒ ꯀꯌꯥ ꯀꯌꯥ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜꯕꯨ ꯍꯥꯞꯀꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯗ ꯑꯩꯅ ꯄꯤꯔꯕꯅꯤ ꯃꯍꯥꯔꯥꯅꯤ ꯂꯥꯏꯖ꯫ ꯑꯁꯨꯝꯅ ꯍꯪꯉꯣꯏ ꯑꯗꯨꯅ ꯍꯪꯉꯣꯏ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯦ, ꯁꯥꯞꯅꯅꯤ ꯈꯪꯂꯦ꯫ ꯑꯗꯨꯅ ꯂꯥꯏꯑꯣꯏꯔꯕ ꯍꯪꯉꯣꯏ ꯑꯗꯨꯅ ꯃꯆꯥ ꯐꯪꯖꯒꯅꯤ ꯍꯥꯏꯔꯕꯗ ꯃꯍꯥꯔꯥꯅꯤ ꯂꯥꯏꯖꯗꯣ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯈꯤꯗꯨꯅ ꯅꯤꯡꯊꯧꯗ ꯇꯝꯂꯨꯔꯦ꯫ ꯑꯗꯨꯝꯅ ꯇꯞꯐꯤꯡ ꯇꯞꯐꯤꯡ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯅꯤꯡꯊꯧ ꯊꯧꯖꯥꯜꯅ, ꯃꯍꯥꯔꯥꯅꯤ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ? ꯀꯔꯝꯕ ꯁꯕꯥꯎ ꯂꯥꯟꯕꯥꯎ ꯂꯩꯔꯦ?
ꯃꯥꯏꯊꯣꯡ ꯀꯥꯂꯥꯃꯤ ꯁꯥꯕꯥꯎ ꯂꯟꯕꯥꯎꯗꯤ ꯃꯥꯟꯗꯦꯅ꯫ ꯃꯍꯥꯔꯥꯅꯤꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯄꯥꯎ ꯇꯝꯂꯛꯏ꯫ ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯁꯣꯏꯗꯅ ꯏꯃꯤꯠꯇ ꯏꯆꯥ ꯎꯔꯒꯅꯤꯌꯦ꯫ ꯑꯩꯈꯣꯏꯒꯤꯁꯨ ꯏꯆꯥ ꯐꯪꯂꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯅꯪ ꯑꯩꯅ ꯃꯪꯖꯔꯛꯄ ꯃꯪꯂꯥꯟ ꯁꯣꯏꯗꯅ ꯃꯪꯐꯥꯎꯅꯔꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯅꯨꯃꯤꯠ ꯁꯤꯟꯒꯨꯝꯅꯤ ꯄꯥꯔꯒ ꯆꯍꯤ ꯑꯃ ꯍꯦꯛ ꯐꯥꯔꯛꯄꯗ ꯅꯪ ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯔꯕ ꯏꯆꯥꯅꯨꯄꯤ ꯑꯃ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ꯫ ꯍꯉꯣꯏꯅ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯄꯤꯔꯛꯏ ꯏꯅꯤꯡꯊꯧ꯫ ꯃꯍꯥꯔꯥꯅꯤ ꯂꯥꯏꯖꯒꯤ ꯋꯥ ꯑꯗꯨꯗ ꯅꯤꯡꯊꯧꯗꯣ ꯋꯥ ꯋꯥ ꯅꯣꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤ, ꯅꯪ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯄꯪꯉꯤꯗꯀꯣ꯫ ꯅꯪꯅ ꯉꯁꯤ ꯅꯆꯥ ꯄꯥꯝꯕꯒꯤ ꯃꯩꯅ ꯉꯥꯎꯔꯕ ꯃꯥꯜꯂꯦꯅꯦ ꯃꯍꯥꯔꯥꯅꯤ ꯅꯪꯁꯦ꯫ ꯍꯉꯣꯏꯅꯕꯨ ꯏꯆꯥ ꯐꯪꯒꯅꯤ ꯍꯥꯏꯔꯒ ꯅꯪꯅ ꯍꯔꯥꯎꯔꯤꯕ ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥꯔꯅꯦꯍꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯉꯣꯏꯅꯕꯨ ꯀꯔꯝꯅ ꯃꯤꯔꯣꯜ ꯉꯥꯡꯂꯤꯕꯅꯣ? ꯅꯠꯇ꯭ꯔꯒ ꯍꯉꯣꯏꯒꯤ ꯃꯔꯣꯜ ꯅꯪ ꯈꯪꯕ꯭ꯔꯣ? ꯅꯪꯁꯤꯗꯤ ꯃꯍꯥꯔꯥꯅꯤ꯫ ꯃꯍꯥꯔꯥꯅꯤ ꯂꯥꯏꯖꯅ ꯏꯅꯤꯡꯊꯧ ꯊꯧꯖꯥꯜꯗ ꯌꯦꯡꯗꯨꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯃꯠꯇ ꯈꯥꯛꯇꯅ ꯂꯤꯖꯈꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯅꯤꯡꯊꯧ ꯊꯧꯖꯥꯜꯁꯨ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯊꯧꯖꯥꯜꯁꯨ ꯊꯥꯖꯕ ꯌꯥꯕ ꯃꯍꯥꯔꯥꯅꯤꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯃꯥꯁꯨ ꯃꯆꯥ ꯐꯪꯖꯔꯒꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯣ ꯀꯣꯅꯨꯡꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯅꯥꯏ ꯃꯁꯦꯟ ꯀꯌꯥ ꯃꯥꯒꯤ ꯃꯆꯥ ꯑꯃ ꯂꯥꯛꯂꯒꯅꯤ ꯈꯟꯕꯗ ꯀꯣꯅꯨꯡ ꯑꯗꯨ ꯌꯥꯝꯅ ꯂꯥꯡꯅꯔꯝꯃꯤ, ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯎ ꯑꯁꯤ ꯑꯃꯗꯒꯤ ꯑꯅꯤ ꯁꯟꯗꯣꯛꯈꯤꯗꯨꯅ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯈꯤ꯫ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯁꯨ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯕꯨ ꯏꯁꯣꯔꯒꯨꯝ ꯈꯟꯖꯕꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯐꯪꯂꯒꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅꯈꯤ꯫ ꯅꯤꯡꯊꯧ ꯗꯔꯕꯥꯔ ꯐꯝꯗꯨꯅ ꯄꯥꯎ ꯑꯁꯤ ꯇꯝꯖꯗꯨꯅ ꯑꯍꯥꯎ ꯑꯊꯨꯝ ꯆꯥꯗꯨꯅ ꯖꯒꯣꯏ ꯏꯁꯩ ꯁꯛꯇꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯣ ꯄꯨꯡꯂꯥꯡ ꯂꯥꯡꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ ꯑꯃ ꯐꯥꯔꯗꯨꯅ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯁꯩꯊꯥꯅꯤꯡꯉꯥꯏ ꯂꯩꯇꯕ, ꯁꯩꯊꯥꯕꯅ ꯋꯥꯠꯄ ꯑꯣꯏꯔꯒꯗꯕ ꯃꯖꯥꯏꯕꯦꯝꯃ ꯑꯃ ꯀꯣꯅꯨꯡ ꯑꯁꯤꯗ ꯈꯣꯡꯗꯥꯔꯛꯈꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯨ ꯍꯤꯒꯣꯛ ꯃꯆꯨ ꯆꯪꯅ ꯇꯔꯥꯎ ꯇꯔꯥꯎ ꯌꯥꯝꯅ ꯅꯤꯡꯊꯤꯖꯕ, ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯇꯔꯨ ꯇꯔꯨꯕ ꯃꯤꯠꯁꯅꯥ ꯑꯃꯗꯤ ꯊꯣꯠ ꯊꯣꯠ ꯂꯥꯎꯅ ꯉꯧꯔꯣꯛ ꯉꯧꯔꯕ ꯀꯨꯆꯨ ꯅꯤꯡꯊꯤꯖꯔꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯁꯛꯇꯝꯕꯨ ꯎꯕꯗ ꯃꯇꯝ ꯀꯌꯥꯗꯒꯤ ꯃꯆꯥꯒꯤ ꯏꯈꯧ ꯂꯥꯡꯕ ꯑꯗꯨ ꯀꯣꯛꯂꯗꯨꯅ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯅꯤꯡꯊꯧ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯅꯨꯡꯁꯤꯅ ꯃꯆꯥꯕꯨ ꯌꯦꯡꯖꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯊꯥꯗꯣꯏꯁꯅꯥ ꯍꯥꯏꯅ ꯃꯤꯡꯊꯣꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥꯗꯣꯏꯁꯅꯥ ꯑꯗꯣ ꯀꯣꯅꯨꯡ ꯑꯗꯨꯗ ꯃꯈꯣꯡ ꯂꯩꯕꯥꯛ ꯇꯥꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯅꯤꯡ ꯇꯧꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯛꯈꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯁꯔꯦꯞ ꯀꯥꯡꯗꯣꯜ ꯐꯥꯔꯛꯂꯝꯃꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯊꯥꯗꯣꯏꯁꯅꯥꯒꯤ ꯐꯖꯔꯕ, ꯅꯤꯡꯊꯤꯖꯔꯕ ꯑꯁꯦ ꯂꯩꯕꯥꯛ ꯑꯁꯤꯗꯇ ꯅꯠꯇꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯀꯌꯥꯅꯁꯨ ꯑꯉꯥꯡ ꯑꯁꯤꯒꯤ ꯐꯖꯕ ꯑꯃꯗꯤ ꯅꯤꯡꯊꯤꯖꯕ ꯑꯁꯤꯕꯨ ꯁꯛꯅ ꯁꯣꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯀꯌꯥꯅ ꯑꯃꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯥꯕꯨ ꯀꯜꯂꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯃꯇꯝ ꯍꯧꯖꯤꯟꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯥꯗꯣꯏꯁꯅꯥꯗꯣ ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯥꯔꯛꯂꯦ꯫ ꯃꯖꯥꯏꯕꯦꯝꯃꯗꯣ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯃꯄꯥꯟ ꯀꯌꯥ ꯊꯣꯛꯂꯝꯗꯦ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯀꯥ ꯍꯦꯟꯅ ꯌꯦꯡꯅꯤꯡꯕ, ꯎꯅꯤꯡꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯂꯩꯄꯥꯛ ꯑꯗꯨꯗ ꯂꯩꯕꯤ ꯂꯥꯏꯁꯅꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ: ꯇꯣꯝꯕꯤ, ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯖꯥꯏꯕꯦꯝꯃ ꯊꯥꯗꯣꯏꯁꯅꯥꯗꯣ ꯅꯣꯡꯃꯇ ꯍꯦꯛ ꯎꯒꯦ ꯐꯪꯗꯦ꯫ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯆꯠꯂꯒ ꯌꯦꯡꯉꯨꯁꯤ꯫ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤ ꯍꯣꯏꯒ ꯂꯣꯟꯅꯣꯏ ꯂꯣꯟꯗꯥ ꯍꯣꯏ ꯑꯣꯏꯔꯝꯅꯤ, ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯍꯦꯛ ꯎꯒꯦ ꯐꯪꯗꯦꯗꯣ꯫ ꯃꯥꯗꯤ ꯂꯝꯀꯣꯏ ꯅꯨꯡꯀꯣꯏꯁꯨ ꯆꯠꯇꯕꯅꯤꯅ ꯅꯣꯡꯃꯇ ꯃꯄꯥꯟ ꯊꯣꯛꯂꯛꯇꯦ꯫ ꯂꯦꯝꯕꯤꯁꯨ ꯀꯨꯝꯂꯛꯏ: ꯍꯣꯏ ꯏꯆꯦ, ꯍꯦꯛ ꯎꯗꯦ, ꯑꯗꯣ ꯃꯖꯥꯏꯕꯦꯝꯃꯗꯣ ꯃꯁꯛꯇꯤ ꯐꯖꯕꯅꯤꯀꯣ ꯏꯆꯦ꯫ ꯅꯣꯡ ꯐꯥꯗꯣꯛ ꯀꯣꯏꯊꯣꯔꯛꯄꯗ ꯂꯦꯝꯗꯤ ꯂꯦꯝꯖꯈ꯭ꯔꯕ ꯄꯣꯠꯅꯤꯗ꯫ ꯅꯪꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯒꯦ ꯇꯧꯔꯝꯃꯤꯅꯣ? ꯏꯆꯦ, ꯁꯤꯒꯤ ꯍꯪꯒꯥꯝꯁꯦ ꯊꯣꯡꯖꯤꯜꯂꯒꯦ ꯇꯧꯔꯝꯃꯤꯅꯤ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯇꯧꯔꯣ ꯇꯧꯔꯣ꯫ ꯑꯩꯁꯨ ꯑꯁ꯭ꯋꯥꯏꯗꯅꯦ ꯀꯔꯤ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯌꯦꯡꯉꯨꯒꯦ, ꯑꯦꯟꯁꯥꯡ ꯑꯃꯇ ꯂꯩꯄꯣꯠꯇ꯭ꯔꯤ꯫ ꯑꯗꯣ ꯅꯣꯡꯃꯇ ꯀꯣꯅꯨꯡꯗ ꯀꯥꯗꯨꯅ ꯃꯖꯥꯏꯕꯦꯝꯃꯗꯨ ꯌꯦꯡꯉꯨꯁꯤ ꯍꯥꯏꯕꯅꯤ ꯅꯪꯕꯣ꯫ ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛꯇꯪ ꯀꯣꯅꯨꯡ ꯀꯥꯗꯨꯅ ꯃꯖꯥꯏꯕꯦꯝꯃꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯨꯁꯤ ꯏꯆꯦ꯫ ꯑꯣ, ꯑꯩ ꯆꯠꯂꯦ꯫ ꯍꯣꯏ ꯍꯣꯏ ꯏꯆꯦ꯫ ꯏꯆꯦ, ꯅꯣꯡ ꯐꯥꯗꯣꯛ ꯀꯣꯏꯊꯣꯔꯛꯎ, ꯅꯪꯁꯨ ꯃꯖꯥꯏꯕꯦꯝꯃ ꯊꯥꯗꯣꯏꯁꯅꯥꯒꯨꯝ ꯇꯧꯒꯅꯨ꯫
ꯀꯣꯏꯔꯛꯂꯤꯁꯤꯗꯤ ꯑꯁꯨꯝꯅ ꯂꯦꯝꯕꯤꯁꯨ ꯅꯣꯛꯇꯨꯅ ꯙꯥꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯍꯪꯒꯥꯝ ꯃꯜꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧ ꯊꯧꯖꯥꯜꯅ ꯃꯍꯥꯔꯥꯅꯤ ꯂꯥꯏꯖꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯥꯏꯖ, ꯍꯟꯗꯛ ꯏꯆꯥꯒꯤ ꯆꯍꯤ 19 ꯁꯨꯕꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯁꯤꯅ ꯂꯥꯛꯄꯗ ꯃꯄꯥ ꯅꯤꯡꯊꯧ ꯑꯩꯅ ꯌꯥꯝꯅ ꯆꯥꯎꯅ ꯆꯥꯛ ꯈꯥꯡꯗꯨꯅ ꯙꯨꯝꯙꯥꯝꯗ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤ꯫ ꯀꯔꯝ ꯇꯧꯁꯤꯒꯦ? ꯅꯪꯒꯤꯁꯨ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯍꯥꯏꯌꯨ꯫ ꯃꯍꯥꯔꯥꯅꯤ ꯂꯥꯏꯖꯅ ꯃꯄꯥ ꯅꯤꯡꯊꯧꯅ ꯐꯒꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯌꯨ, ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯍꯥꯏꯖꯔꯣꯏ꯫ ꯏꯅꯤꯡꯊꯧꯒꯤ ꯅꯇꯤꯛ ꯅꯉꯥꯜꯅ ꯏꯃꯥ ꯏꯆꯥꯅ ꯀꯣꯔꯧꯒꯨꯝꯅ ꯂꯪꯖꯕꯅꯤ꯫ ꯅꯅꯥꯏꯒꯤ ꯀꯔꯤꯁꯨ ꯄꯦꯟꯗꯕ ꯂꯩꯇꯦ ꯏꯅꯤꯡꯊꯧ꯫ ꯏꯅꯤꯡꯊꯧꯒꯤ ꯇꯨꯡ ꯏꯟꯖꯔꯤꯕꯤ ꯑꯩꯗꯤ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯀꯌꯥ ꯑꯃꯗꯁꯨ ꯏꯆꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅ ꯂꯥꯛꯄꯗ ꯆꯦꯕꯥꯎ ꯄꯤꯕꯤꯌꯨ꯫ ꯑꯇꯣꯞꯄ ꯏꯆꯝ ꯆꯝꯕ ꯈꯣꯡꯇꯦꯛ ꯃꯤꯇꯥꯡ ꯀꯅꯥꯁꯨ ꯆꯤꯠꯊꯗꯅ ꯏꯆꯥꯒꯤ ꯆꯦꯕꯥꯎ ꯊꯨꯡꯍꯟꯕꯤꯌꯨ ꯏꯅꯤꯡꯊꯧ꯫ ꯃꯁꯤꯗꯅꯤ ꯅꯅꯥꯏꯅ ꯍꯥꯏꯖꯅꯤꯡꯕ꯫ ꯏꯆꯥꯒꯤ ꯑꯁꯤꯒꯨꯝꯂꯕ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯤꯌꯥꯝꯗꯒꯤ ꯏꯆꯥꯒꯤ ꯌꯥꯏꯐ ꯃꯪꯒꯣꯜ ꯅꯤꯍꯧꯁꯤ ꯃꯄꯥ ꯅꯤꯡꯊꯧ꯫ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯊꯪꯅꯕ ꯂꯩꯄꯥꯛ ꯀꯌꯥꯒꯤ ꯏꯇꯥꯎ ꯅꯤꯡꯊꯧ ꯀꯌꯥꯗꯁꯨ ꯄꯥꯎ ꯑꯁꯤ ꯄꯤꯔꯒꯦ꯫ ꯑꯗꯨꯅ ꯆꯥꯎꯅ ꯁꯤꯜꯂꯁꯤ꯫ ꯑꯁꯨꯝꯅ ꯆꯦꯕꯥꯎ ꯑꯣꯏꯅ ꯈꯣꯜꯂꯥꯎ ꯑꯣꯏꯅ ꯄꯥꯎꯁꯤ ꯑꯁꯨꯝ ꯁꯟꯗꯣꯛꯈꯤꯕꯗꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯄꯥꯎ ꯑꯁꯤ ꯇꯥꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯊꯪꯅꯅ ꯂꯩꯕ ꯂꯩꯕꯥꯛ ꯍꯤꯡꯆꯥꯕꯤ ꯉꯥꯛꯇ ꯇꯥꯕ ꯂꯝ ꯃꯤꯁꯦꯠ ꯈꯨꯜꯗꯁꯨ ꯄꯥꯎ ꯑꯁꯤ ꯌꯧꯔꯛꯂꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯍꯤꯡꯆꯥꯕꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯔꯨ ꯑꯣꯏꯅ ꯈ꯭ꯋꯥꯏꯒꯤ ꯃꯀꯣꯛ ꯍꯤꯡꯆꯥꯕꯤ ꯇꯣꯅꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯊꯥꯗꯣꯏꯁꯅꯥꯒꯤ ꯄꯥꯎ ꯄꯨꯝꯕ ꯃꯈꯣꯏꯁꯨ ꯇꯥꯈꯤ꯫ ꯃꯥꯒꯤ ꯀꯥ ꯍꯦꯟꯅ ꯅꯤꯡꯊꯤꯖꯕ, ꯏꯪꯖꯕ, ꯂꯦꯝꯖꯕ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯕꯨ ꯌꯥꯕ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯇꯣꯅꯨꯅ ꯀꯂꯛꯄꯅ ꯍꯦꯟꯃꯟꯕꯅ ꯍꯤꯡꯆꯥꯕꯤꯒꯤ ꯁꯥꯖꯠꯇ ꯃꯥꯕꯨ ꯍꯦꯛ ꯊꯦꯡꯅꯕ ꯃꯇꯝꯗ ꯍꯥꯠꯀꯦ, ꯃꯉꯛ ꯊꯦꯛꯇꯨꯅ ꯏ ꯊꯛꯀꯦ ꯈꯟꯈꯤꯕꯅꯤ꯫ ꯍꯤꯡꯆꯥꯕꯤ ꯇꯣꯅꯨꯅ ꯑꯩꯅ ꯃꯆꯥꯏꯕꯦꯝꯃ ꯊꯥꯗꯣꯏꯁꯅꯥꯕꯨ ꯍꯦꯛ ꯎꯕꯒ ꯃꯉꯛ ꯊꯦꯛꯇꯨꯅ ꯏꯕꯨ ꯆꯨꯞꯀꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯣ ꯉꯁꯤꯃꯛ ꯍꯦꯛ ꯑꯣꯏꯍꯟꯅꯤꯡꯉꯤꯗꯀꯣ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤ ꯇꯣꯅꯨꯅ ꯅꯨꯃꯤꯠ ꯑꯗꯨ ꯈꯨꯠꯁꯥ ꯇꯦꯛꯇꯨꯅ ꯉꯥꯏꯖꯔꯛꯈꯤ꯫ ꯃꯔꯛ ꯑꯁꯤꯗ ꯆꯤꯡꯒꯤ ꯈꯨꯜ ꯑꯃꯗ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯤꯕꯤ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏ ꯍꯣꯏꯁꯨ ꯃꯆꯥꯏꯕꯦꯝꯃꯒꯤ ꯄꯥꯎꯁꯤ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯃꯆꯥꯏꯕꯦꯝꯃꯕꯨ ꯎꯅꯕ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏ ꯍꯣꯏꯁꯤ ꯅꯤꯡꯊꯧ ꯊꯧꯖꯥꯜꯒꯤ ꯂꯩꯄꯥꯛꯀꯤ ꯃꯤꯅꯤ꯫ ꯃꯈꯣꯏ ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯁꯟꯗꯣꯛꯄꯤꯕ, ꯃꯈꯣꯏꯕꯨ ꯑꯃꯥꯏꯕꯤꯅꯤ ꯍꯥꯏꯗꯨꯅ ꯍꯟꯊꯅ ꯈꯟꯕꯤꯕ, ꯑꯃꯥꯏꯕꯤꯒꯤ ꯆꯠꯅꯕꯤ ꯀꯌꯥ ꯂꯩꯇꯕ ꯂꯝꯗꯝ ꯑꯗꯨꯗ ꯄꯣꯛꯂꯨꯕꯅ ꯃꯈꯣꯏꯕꯨ ꯃꯤꯌꯥꯝꯅ ꯇꯧꯁꯤꯟꯅꯕꯅꯤ, ꯇꯥꯠꯅꯤ ꯍꯥꯏꯕꯤꯕ, ꯀꯔꯦꯝꯅꯕꯤꯕ, ꯎꯁꯤꯠꯄꯤꯗꯕ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯆꯪꯖꯗꯨꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯂꯨꯞꯆꯔꯤꯕꯤ ꯑꯃꯥꯏꯕꯤꯁꯤꯡ ꯑꯗꯣ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯆꯤꯗꯥꯏ ꯑꯃꯗ ꯇꯥꯟꯊꯣꯛꯄꯤꯗꯨꯅ ꯃꯈꯣꯏ ꯆꯤꯡꯌꯥ ꯑꯃꯗ ꯎꯃꯪꯗ ꯂꯥꯏ ꯅꯤꯡꯗꯨꯅ ꯊꯥꯒꯣꯏ ꯊꯣꯏꯅꯨ ꯑꯃꯗꯤ ꯊꯣꯏꯕꯤ ꯄꯨꯟꯁꯤ ꯂꯦꯟꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯈꯣꯏꯁꯨ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯑꯃꯥꯏꯕꯤ ꯊꯣꯏꯅꯨ, ꯑꯃꯥꯏꯕꯤ ꯊꯣꯏꯕꯤ, ꯑꯩꯈꯣꯏꯁꯨ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯃꯤ ꯑꯃ ꯑꯣꯏꯅ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯁꯔꯨꯛ ꯌꯥꯔꯨꯁꯤ꯫ ꯅꯣꯏ ꯑꯩꯈꯣꯏꯒꯤꯁꯨ ꯍꯧꯔꯛꯐꯝ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯁꯔꯨꯛ ꯌꯥꯔꯨꯁꯤ ꯊꯣꯏꯕꯤ꯫ ꯅꯈꯣꯏ ꯀꯔꯤ ꯈꯟꯕꯒꯦ? ꯑꯃꯥꯏꯕꯤ ꯊꯥꯒꯣꯏ, ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯏꯟꯊꯣꯛꯂꯕꯁꯨ, ꯑꯩꯈꯣꯏꯕꯨ ꯇꯥꯠꯀꯨꯝ ꯎꯔꯕꯁꯨ, ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯂꯩꯕꯥꯛ ꯑꯗꯨꯗ ꯇꯥꯔꯛꯀꯗꯕ ꯑꯋꯥ ꯑꯅꯥ ꯄꯨꯝꯕ ꯑꯩꯈꯣꯏꯅ ꯆꯤꯡꯒꯣꯟ ꯑꯁꯤꯗ ꯑꯖꯥ ꯄꯨꯖꯥ ꯇꯧꯗꯨꯅ ꯊꯩꯗꯣꯛꯂꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯀꯅꯥꯁꯨ ꯈꯪꯗꯦ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ, ꯌꯥꯎꯔꯨꯁꯤ꯫ ꯑꯃꯥꯏꯕꯤ ꯊꯣꯏꯅꯨꯅ ꯑꯃꯨꯛ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯈꯜꯂꯤ, ꯑꯩꯈꯣꯏꯁꯦ ꯃꯤꯅꯝꯕꯅꯤ, ꯂꯥꯏꯒ ꯃꯤꯒ ꯋꯥꯔꯤ ꯁꯥꯕ ꯌꯥꯗꯦ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯐꯔꯦ, ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯁꯔꯨꯛ ꯌꯥꯔꯨꯁꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯐꯖꯕ ꯆꯍꯤ ꯌꯥꯝꯂꯦ ꯎꯔꯛꯇꯕ, ꯍꯧꯖꯤꯛꯇꯤ ꯑꯍꯣꯡꯕꯇꯅ ꯄꯤꯛ ꯊꯜꯂꯝꯂꯅꯤ꯫ ꯄꯥꯎꯇꯅꯤ ꯅꯥꯀꯣꯡꯁꯤꯅ ꯇꯥꯔꯤꯕ, ꯏꯃꯤꯠꯁꯤꯅ ꯅꯨꯡꯁꯤꯔꯕ ꯈꯨꯜꯁꯤꯡ ꯑꯗꯨꯗꯤ ꯎꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯑꯗꯨꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯆꯠꯂꯨꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯂꯩꯄꯥꯛ ꯑꯗꯨꯒ ꯈꯨꯜ ꯊꯪꯅꯔꯤꯕ ꯂꯣꯏꯕꯨꯡ ꯈꯨꯟꯗꯁꯨ ꯄꯥꯎ ꯑꯁꯤ ꯇꯥꯔꯗꯨꯅ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯥ ꯊꯧꯉꯝꯕꯗ ꯃꯥꯁꯨ ꯃꯆꯥꯏꯕꯦꯝꯃ ꯑꯗꯨꯕꯨ ꯌꯦꯡꯂꯨꯅꯕ ꯍꯥꯏꯔꯤ꯫ ꯃꯗꯨꯗ ꯃꯄꯥꯅ
ꯏꯄꯥꯒꯤ ꯊꯧꯉꯝꯕ, ꯏꯄꯥ ꯅꯤꯡꯊꯧ, ꯃꯖꯥ ꯏꯕꯦꯝꯃ ꯊꯥꯗꯣꯏꯁꯅꯥꯕꯨ ꯎꯅꯕ ꯆꯠꯄꯗ ꯅꯪ ꯌꯥꯎꯔꯣꯏ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯤꯡꯊꯦꯝ? ꯊꯧꯉꯝꯕꯅ, ꯏꯄꯥ ꯅꯤꯡꯊꯧ, ꯑꯩꯗꯤ ꯆꯠꯅꯤꯡꯗꯦ. ꯑꯩꯗꯤ ꯀꯣꯅꯨꯡ ꯑꯁꯤ ꯁꯪꯗꯨꯅ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤ ꯁꯪꯖꯔꯝꯒꯦ. ꯀꯔꯤꯒꯤꯅꯤ ꯍꯥꯏꯒꯦ ꯅꯤꯡꯊꯦꯝ? ꯂꯩꯄꯥꯛ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧ ꯃꯆꯥ ꯀꯌꯥꯅ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯎꯖꯒꯦ ꯈꯟꯅ ꯂꯥꯏ ꯈꯨꯔꯨꯝꯅꯔꯤꯕꯅꯤ. ꯂꯝꯀꯣꯏ ꯅꯨꯡꯀꯣꯏ ꯆꯠꯇꯕ ꯃꯖꯥ ꯏꯕꯦꯝꯃꯅꯤ ꯍꯥꯏꯗꯨꯅ ꯎꯅꯤꯡꯅꯔꯤ. ꯑꯗꯨꯒ ꯏꯆꯥꯅ ꯀꯔꯤꯒꯤꯅꯣ? ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯆꯠꯂꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯏꯄꯥꯗꯤ ꯆꯠꯇꯕ ꯌꯥꯗꯦ. ꯂꯩꯄꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯒꯤ ꯕꯥꯔꯇꯣꯟ ꯂꯥꯛꯂꯕꯅꯤꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯕ ꯌꯥꯗꯦ. ꯑꯗꯨꯅ ꯏꯄꯥꯗꯤ ꯆꯠꯄ ꯇꯥꯔꯦ. ꯑꯩ ꯂꯩꯇ꯭ꯔꯤꯉꯩ ꯀꯣꯅꯨꯡ ꯑꯁꯦ ꯅꯤꯡꯊꯤꯅ ꯁꯦꯟꯅꯔꯝꯃꯨ ꯅꯤꯡꯊꯦꯝ. ꯐꯒꯅꯤ ꯏꯄꯥ ꯅꯤꯡꯊꯧ. ꯅꯆꯥꯅꯤ ꯏꯄꯥꯒꯤ ꯌꯥꯊꯪꯕꯨ ꯐꯤꯒꯥꯎ ꯁꯥꯅ ꯌꯥꯖꯔꯤ. ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯉꯝꯕꯅ ꯆꯠꯅꯤꯡꯗ꯭ꯔꯤꯕꯁꯤ ꯃꯄꯥ ꯂꯩꯇ꯭ꯔꯤꯉꯩ ꯁꯔꯛ ꯑꯗꯨꯗ ꯁꯥꯗꯥꯟꯕꯗ ꯊꯋꯥꯏ ꯂꯨꯞꯆꯕ ꯊꯧꯉꯝꯕ ꯁꯥꯗꯥꯟꯕ ꯆꯠꯀꯦ ꯈꯟꯈꯤꯕꯅꯤ. ꯃꯄꯥꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯕꯗꯤ ꯃꯥꯕꯨ ꯁꯥꯗꯥꯟꯕ ꯊꯥꯔꯝꯗꯦ. ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯅ ꯃꯄꯥꯕꯨ ꯆꯠꯈꯤꯕ ꯉꯥꯏꯕꯅꯤ ꯋꯥꯅ. ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯌꯧꯔꯛꯂꯤ. ꯅꯨꯃꯤꯠ ꯑꯁꯤꯅ ꯂꯥꯛꯄꯗ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯇꯝꯅ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯗꯨꯕꯨ ꯁꯔꯨꯛ ꯌꯥꯕ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯃ ꯊꯣꯝꯖꯤꯜꯂꯛꯈꯤ. ꯂꯩꯄꯥꯛ ꯂꯩꯄꯥꯛ ꯀꯌꯥꯒꯤ ꯃꯖꯥ ꯏꯕꯨꯡꯉꯣ, ꯅꯤꯡꯊꯧ, ꯃꯅꯥꯏ ꯃꯁꯦꯟ ꯑꯃꯗꯤ ꯄ꯭ꯔꯖꯥ ꯀꯌꯥ ꯑꯃ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ. ꯃꯤꯅ ꯄꯤꯛ ꯊꯜꯂꯝꯃꯤ. ꯆꯤꯛꯅ ꯆꯥꯏꯅꯕ ꯉꯝꯂꯝꯗꯦ. ꯌꯥꯝꯂꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏ ꯍꯣꯏ ꯑꯃꯗꯤ ꯍꯤꯡꯆꯥꯕꯤ ꯇꯣꯅꯨ ꯍꯣꯏꯁꯨ ꯌꯥꯎꯔꯝꯃꯤ. ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯇꯣꯅꯨ ꯂꯥꯛꯂꯤꯕꯗꯨ ꯀꯅꯥ ꯑꯃꯅ ꯎꯗ꯭ꯔꯕꯁꯨ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏ ꯍꯣꯏꯅꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯂꯦ. ꯑꯇꯣꯞꯄ ꯀꯅꯥꯅ ꯈꯪꯗ꯭ꯔꯕꯁꯨ ꯁꯛ ꯂꯣꯠꯇꯨꯅ ꯂꯥꯛꯂꯤꯕꯤ ꯍꯤꯡꯆꯥꯕꯤ ꯇꯣꯅꯨꯕꯨ ꯍꯦꯛ ꯎꯕꯃꯛꯇꯗ ꯑꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯇꯣꯅꯨꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ. ꯃꯐꯝ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤ ꯇꯣꯅꯨ ꯌꯧꯔꯛꯂꯕꯅꯤꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯈꯔꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯒꯅꯤ ꯍꯥꯏꯕꯁꯤ ꯑꯃꯥꯏꯕꯤ ꯑꯍꯨꯝꯗꯨꯅꯁꯨ ꯊꯥꯖꯔꯝꯃꯤ. ꯑꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯃꯥꯏꯕꯤ ꯑꯍꯨꯝꯅ ꯌꯥꯝꯅ ꯀꯨꯞꯅ ꯍꯤꯡꯆꯥꯕꯤ ꯇꯣꯅꯨꯕꯨ ꯁꯦꯟꯅꯔꯝꯃꯤ. ꯀꯣꯅꯨꯡ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯥꯡꯗ ꯏꯅꯤꯡꯊꯧ ꯊꯧꯖꯥꯜ, ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯃꯖꯥ ꯏꯕꯦꯝꯃ ꯊꯥꯗꯣꯏꯁꯅꯥ ꯊꯣꯛꯂꯛꯇꯨꯅ ꯌꯥꯏꯐ ꯊꯧꯖꯥꯜ ꯅꯤꯖꯔꯤ. ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤ ꯏꯆꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯁꯤꯅ ꯂꯥꯛꯄꯗ ꯂꯦꯡꯕꯤꯔꯛꯂꯤꯕ ꯑꯉꯝ ꯑꯊꯧ ꯄꯨꯝꯅꯃꯛ ꯅꯤꯡꯊꯧ ꯊꯧꯖꯥꯜꯅ ꯊꯥꯒꯠꯆꯔꯤ. ꯏꯆꯥꯒꯤ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯄꯤꯅꯕꯤꯔꯝꯃꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅꯁꯨ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯤ ꯊꯥꯗꯣꯏꯁꯅꯥꯒꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯅ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯤꯟꯖꯥꯛ ꯀꯌꯥ ꯑꯃꯗꯤ ꯖꯒꯣꯏ ꯏꯁꯩ ꯑꯃꯗꯤ ꯗꯣꯟ ꯕꯦꯡꯒꯨꯟ ꯈꯣꯡꯗꯨꯅ ꯙꯨꯝꯙꯥꯡꯗ ꯖꯒꯣꯏ ꯁꯥꯗꯨꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯀꯅꯥꯅ ꯀꯅꯥꯁꯨ ꯍꯟꯅ ꯌꯦꯡꯅꯈꯤꯗ꯭ꯔꯦ. ꯍꯔꯥꯎ ꯃꯊꯣꯏ ꯑꯗꯨꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯑꯃꯒꯤ ꯋꯥꯈꯜ ꯑꯃꯅ ꯈꯪꯈꯤꯗ꯭ꯔꯦ. ꯀꯅꯥ ꯂꯩꯔꯤ,ꯀꯅꯥ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯍꯟꯅ ꯌꯦꯡꯅꯈꯤꯗ꯭ꯔꯦ. ꯃꯥꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯖꯒꯣꯏ ꯏꯁꯩ ꯁꯛꯇꯨꯅ ꯂꯩꯅꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯔꯩꯕꯥꯛꯀꯤꯗꯃꯛ ꯈꯟꯖꯕ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏ ꯍꯣꯏꯅꯗꯤ ꯍꯤꯡꯆꯥꯕꯤ ꯇꯣꯅꯨꯅ ꯀꯔꯤ ꯇꯧꯔꯤ, ꯀꯔꯤ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯀꯨꯞꯅ ꯁꯦꯟꯅꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨ ꯀꯨꯞꯅ ꯁꯦꯟꯅꯔꯤꯉꯩ ꯃꯔꯛ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯇꯣꯅꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈꯤꯔꯝꯃꯤ. ꯁꯛ ꯑꯣꯟꯗꯨꯅ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏ, ꯑꯃꯥꯏꯕꯤ ꯊꯣꯏꯅꯨ ꯑꯃꯗꯤ ꯑꯃꯥꯏꯕꯤ ꯊꯣꯏꯕꯤꯅ ꯀꯔꯝꯕ ꯁꯔꯛꯇ ꯆꯪꯈ꯭ꯔꯤꯕꯅꯣ ꯃꯥꯒꯤ ꯃꯇꯧ ꯀꯨꯞꯅ ꯌꯦꯡꯉꯤ. ꯀꯔꯝꯕ ꯊꯧꯑꯣꯡ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ. ꯊꯥꯒꯣꯏꯅ ꯑꯃꯥꯏꯕꯤ, ꯃꯥꯅ ꯆꯪꯈ꯭ꯔꯤꯕꯁꯤ ꯃꯖꯥ ꯏꯕꯦꯝꯃ ꯊꯥꯗꯣꯏꯁꯅꯥꯒꯤ ꯃꯅꯥꯛꯇ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ. ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯃꯤꯠ ꯅꯥ ꯁꯤꯡꯅ ꯂꯩꯁꯤ. ꯅꯪꯒꯤ ꯅꯥꯍꯩ ꯁꯤꯖꯤꯟꯅꯧ, ꯅꯁꯥ ꯁꯣꯛꯇꯅꯕ. ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯁꯤꯒꯦ? ꯑꯩꯈꯣই ꯅꯥꯀꯜ ꯑꯍꯨꯝꯗ ꯆꯩꯈꯥꯏꯗꯨꯅ ꯂꯩꯔꯁꯤ. ꯑꯗꯨꯒ ꯃꯥꯅ ꯀꯔꯤ ꯇꯧꯔꯤ ꯃꯨꯟꯅ ꯌꯦꯡꯂꯁꯤ. ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯦꯛꯁꯤꯟꯁꯤ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯑꯃꯥꯏꯕꯤ ꯑꯍꯨꯝꯗꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯅꯔꯝꯃꯤ. ꯃꯥꯒꯤ ꯈꯣꯡꯊꯥꯡꯕꯨ ꯌꯦꯡꯂꯤ. ꯁꯣꯝꯗꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯍꯤꯡꯆꯥꯕꯤ ꯇꯣꯅꯨ꯫ ꯃꯤꯌꯥꯝ ꯑꯁꯤꯅ ꯆꯥꯗꯅ ꯊꯛꯇꯅ ꯖꯒꯣꯏ ꯏꯁꯩꯗ ꯉꯥꯎꯗꯨꯅ ꯅꯨꯡꯉꯥꯏꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯃꯖꯥ ꯏꯕꯦꯝꯃ ꯊꯥꯗꯣꯏꯁꯅꯥꯒꯤ ꯃꯉꯛꯁꯝꯁꯤ ꯃꯦꯠꯇꯨꯅ ꯍꯥꯠꯂꯒꯦ꯫ ꯅꯪꯒꯤ ꯉꯁꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯦꯗꯣ ꯃꯖꯥ ꯏꯕꯦꯝꯃ꯫ ꯑꯗꯨꯛ ꯐꯖꯔꯕ ꯅꯪꯅ ꯀꯔꯤꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ
ꯀꯣꯅꯨꯡ ꯑꯁꯤꯗ ꯉꯥꯟꯊꯣꯏꯔꯤꯕ? ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕꯤ, ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯇꯣꯅꯨ ꯑꯩꯒꯤꯁꯨ ꯏꯆꯥ ꯇꯔꯥ ꯂꯩꯅ ꯅꯪꯅ ꯀꯔꯤꯒꯤ ꯐꯖꯕꯤꯒꯤ ꯃꯤꯡꯆꯠ ꯂꯧꯔꯤꯕ? ꯉꯁꯤꯗꯤ ꯅꯪꯕꯨ ꯍꯥꯠꯂꯒ ꯅꯪꯒꯤ ꯃꯤꯡꯊꯣꯜ ꯂꯧꯊꯣꯛꯀꯦ ꯈꯪꯒꯅꯤ. ꯅꯪꯅ ꯑꯩꯒꯤ 이군 강대가 사리. 낭악삼 메뚜나 나빠닝 토기 나마 마하라니기 망더 핫게 강가니. 하하하하. 아숨나 tapna lakpaduda mazaibi madu kamanung aduda leirambadu hingsabi tonuna thengnarami. Mazaibi magi phazaraba saktam setliba fizol sanglaba samlang amadi upliba luhuk amadi koiraunarabi higok machugi misna saktam aduda mabu pungsum sumatki hingsabi tonu du ngaihak mazaibi mada asumna munna yengduna leirami. Aduga magi apambadu kalakpana henmankhiduna sauna yengduna hauna sor kamlai. Asumna mana sor kamduna kana lauba aduda mazaibi mathaduisnadu wakhal mangduna leimaida haithaki. Hu chenbi magi khonjel aduna laubagi makhondu tabada mazaibi mathaduisna leimaida haithaduna wanthakibani. Asumna magi sawum aduna mapanda isei satuna jagoi saduna leinaramba kayadusu loinamak pangthakirami gyan mangki leimaida pop haithaki. Ising nungsit lepki sasan jiva ujek oya kayasu leimaida pop taraki. Wakhal tariba haibabu mahai haibi amaibi ahumdu khaktamak ngairami. Makoisu sawum adubu ngakthokpa oina makhutna khanduna famthaduna leirami tumin. Yamlaba miyam adu podrop leimaida kenkhiba aduda hingsabi tonu yamna haraurami. Asumna napalgi ipak aduda tauduna mahakna mahele khallaba hingsabi tonuna mazaibi mabu puduna chatke haiba wakhaldu kaukhiduna leimaida tariba mi sa uche kayabu koipai paiduna yengaga harauna khena nokduna leikhirami. Madudagi hingsabi tonudo harau mathoi kaba henmankhibana khena nokduna makhoigi kholtamna paiduna chatkirami. Hingsabi tonuna singdol lana paikhre khanglabada amaibi ahumdo sensilai mazaibi magi nakta. Amaibi thaboina mazaibi magi makhutta pai mihun yengi. Mihun leiri thoibi housing mabu puduna chalasi mazaibi magi thawai kandaba yade. Hingsabi tonugi sorgi hu aduna leiriba phawbadi makhoi kanabusu wakhal tarakloi aduga siba mati siro. Mazaibi mase housing mapuduna chalasi hidak langthak tawduna mabu thuna wakhal laknaba hotnasi. Asumna makhoigi singdol tamna mazaibi ma adubu puduna laklami. Asumna thadoisna amaibi sing adugi marakta leiri hojiti somdana hingsabi tonudo khekna nokle. Aingondagi hena haiba afaba mahai paiba lausing leiba kanasu leitrabako. Ngasigi taibangpal asida aibu naminaba kanasu leitrabako. Ai pele aigi pausi tabada aigi icha ingai kayasu harauduna khekna nokli. Aduk yamba miyam adubu aina sor kambada loina pangthaba. Ai pele somdana amaibi thoibina. Amaibi mazaibi masi aikhoina poraklabasu aikhoina tumna hipnariba mafam asida hekta tumhangumsi. Aikhoina isorgum latuna leiriba urina yesanba khongnang pambi asida sariba laisangse asida mabu tumhalase. Aduna tawasi thaina ningthau kayana sadanba lakpada saramba layoiraba yum ase asigi mathakta ma tumhalase asi haiduna amaibi ahum aduna mazaibi mubu paidun thangatlami aduga tumhalami. Asumna khongnang mathakta sariba ugi yum macha aduda mazaibi mado uri thakta mongangnaduna adumak tumduna leikhirami. Asumna matam khara haukhirami. Matam kharagi matungni amaibi sing ado chada thaktabadi yadabana masak lotuna mana haijaba sinpam suba nomba chatnari aduga hidak langthak kayasu thiba chatnari. Tha amagi matungni loibung khungi majaibungo thongambadu umang aduda satanba lakhibani. Mapaning thongna hek chathokhiba numit adudagi asumna masu umang aduda satanduna leirakhibani. Mahakna satanba aduda waraduna ngaihak pothage khalladuna
ꯐꯖꯔꯕ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯎꯔꯤꯅꯤ ꯌꯦꯠꯁꯤꯟꯗꯨꯅ ꯑꯃꯗꯤ ꯄꯤꯛꯇꯛ ꯇꯧꯅ ꯁꯥꯔꯤꯕ ꯃꯒꯨꯟ ꯂꯩꯔꯕ ꯎꯒꯤ ꯌꯨꯝ ꯑꯗꯨꯕꯨ ꯎꯔꯨꯕꯗ ꯃꯖꯥ ꯏꯕꯨꯡꯉꯣꯗꯨ ꯄꯨꯛꯅꯤꯡ ꯍꯨꯈꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯉꯝꯕꯅ "ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ! ꯈꯨꯠꯍꯩꯕ ꯀꯅꯥꯒꯤꯕꯨ ꯑꯣꯏꯔꯤꯒꯕ? ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯅ ꯀꯔꯤꯒꯤ? ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯑꯩꯅ ꯂꯩꯔꯤꯕꯁꯤ ꯃꯤ ꯄꯣꯡꯁꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ꯫ ꯑꯗꯨꯒ ꯀꯔꯝꯅꯅꯣ?" ꯑꯁꯨꯝꯅ ꯈꯪꯅꯤꯡꯂꯗꯨꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗꯨ ꯇꯝꯅ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯀꯥꯈꯠꯂꯛꯏ ꯃꯖꯥ ꯏꯕꯨꯡꯉꯣꯗꯨ꯫ ꯃꯥꯅ ꯃꯊꯛ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯆꯥꯎꯔꯕ ꯋꯥꯏꯈꯨ ꯑꯃꯅ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯈꯤ꯫ "ꯑꯦ, ꯋꯥꯏꯈꯨꯒꯁꯨ ꯄꯥꯜꯂꯤꯅꯦ! ꯃꯁꯤꯕꯨ ꯁꯅꯥ ꯂꯨꯄꯥ ꯂꯩꯔꯝꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯂꯤꯟ ꯀꯥꯡ ꯚꯨꯠ ꯑꯣꯏꯔꯝꯕ꯭ꯔꯥ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯦ! ꯑꯩꯕꯨ ꯌꯦꯡꯗꯤ ꯌꯦꯡꯅꯤꯡꯉꯤꯗ꯫ ꯍꯦꯛꯇ ꯌꯦꯡꯉꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯉꯝꯕꯅ ꯁꯥ ꯇꯥꯟꯕꯗ ꯄꯣꯔꯛꯄ ꯈꯨꯠꯂꯥꯏ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯋꯥꯏꯈꯨ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯋꯥꯏꯈꯨ ꯑꯗꯨ ꯎꯔꯤ ꯋꯥꯔꯤꯅꯒ ꯌꯦꯠꯁꯟꯕꯅꯦ ꯄꯥꯛ ꯌꯥꯗꯦ ꯃꯇꯝ ꯉꯥꯏꯍꯥꯛ ꯆꯪꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯇꯞꯅ ꯍꯥꯡꯗꯨꯅ ꯀꯦꯔꯨꯛ ꯌꯦꯡꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯃꯖꯥ ꯏꯕꯨꯡꯉꯣꯗꯨ꯫ ꯐꯖꯔꯕ ꯅꯨꯄꯤ ꯑꯃꯅ ꯁꯝꯂꯥꯡ ꯊꯥꯗ ꯀꯣꯛꯇ ꯂꯨꯍꯨꯞ ꯎꯞ ꯌꯦꯡꯕꯗ ꯅꯤꯡꯊꯤꯖꯔꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯏꯁꯤ ꯁꯤꯅ ꯇꯨꯝꯂꯤꯕꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯉꯝꯕꯗꯨ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯎꯒꯤ ꯌꯨꯝ ꯑꯗꯨꯗ ꯄꯤꯛꯅ ꯄꯥꯜꯂꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯐꯥꯎꯖꯤꯜꯂꯛꯄ ꯅꯨꯡꯁꯥ ꯃꯉꯥꯜ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡꯗ ꯌꯩꯕꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯍꯦꯟꯅ ꯃꯌꯦꯛ ꯂꯥꯍꯜꯂꯤ꯫ ꯑꯃꯗꯤ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜ ꯑꯗꯨꯅ ꯂꯨꯍꯨꯞ ꯑꯗꯨꯕꯨꯁꯨ ꯌꯩꯕꯗ ꯅꯨꯃꯤꯠꯀꯨꯝ ꯂꯪꯂꯤ, ꯑꯗꯨꯅ ꯍꯦꯟꯅ ꯅꯤꯡꯊꯤꯖꯔꯕ ꯁꯛꯇꯝ ꯑꯃ ꯑꯣꯏꯍꯜꯂꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯉꯝꯕꯅ "ꯍꯩꯁ, ꯀꯔꯤꯅꯣꯅꯦ? ꯑꯁꯨꯛ ꯐꯖꯕꯕꯣ? ꯑꯩꯕꯨ ꯁꯥ ꯇꯥꯟꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕꯕꯨ ꯂꯥꯏꯔꯦꯝꯕꯤ ꯑꯣꯛꯅꯕ ꯇꯥꯔꯕ? ꯃꯣꯏꯒꯤ ꯂꯥꯏꯔꯦꯝꯕꯤ ꯀꯥꯏꯗꯣ ꯑꯁꯨꯝꯅ ꯐꯖꯔꯝꯃꯣꯏ꯫ ꯅꯠꯇ꯭ꯔꯒ ꯑꯩꯕꯨ ꯍꯦꯂꯣꯏꯅ ꯆꯦꯜꯂꯤꯕ ꯖꯥꯠꯂꯣ?" ꯑꯁꯨꯝꯅ ꯃꯑꯣꯟ ꯈꯜꯂꯗꯨꯅ ꯃꯈꯨꯠ ꯈꯣꯄꯥꯛꯅ ꯃꯈꯖꯥꯏꯗ ꯁꯦꯠ ꯁꯦꯠ ꯊꯥꯖꯤꯟꯖꯩ꯫ "ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯤ꯫ ꯅꯠꯇ꯭ꯔꯒ ꯃꯍꯥꯔꯥꯅꯤꯒ ꯑꯣꯏꯕ ꯖꯥꯠꯂꯥ? ꯂꯨꯍꯨꯞꯁꯨ ꯎꯞꯄꯤ, ꯅꯤꯡꯊꯧꯅꯒ ꯄꯣꯊꯥꯍꯜꯂꯝꯕ ꯑꯣꯏꯔꯕ ꯖꯥꯠꯂꯅꯦ ꯁꯥꯗꯥꯟꯕ ꯂꯥꯛꯄꯗ? ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯣꯏ꯫ ꯃꯥꯗꯤ ꯇꯨꯝꯐꯝ ꯏꯔꯩ ꯂꯩꯇꯗꯧꯅ ꯀꯔꯤꯒꯤ ꯎꯃꯪꯗ ꯂꯥꯛꯂꯒ ꯀꯔꯤꯒꯤ ꯇꯨꯝꯗꯣꯏꯅꯣ? ꯀꯩꯁꯨ ꯇꯨꯝꯃꯣꯏ꯫ ꯃꯁꯤꯕꯨ ꯚꯨꯠ ꯄ꯭ꯂꯦꯠꯅꯒ ꯐꯥꯔꯒ ꯃꯐꯝꯁꯤꯗ ꯄꯣꯔꯛꯂꯤꯕ ꯖꯥꯠꯂꯅꯦ? ꯃꯁꯛꯅꯒ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ, ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯑꯆꯝꯕ ꯃꯤꯗꯤ ꯃꯥꯟꯗꯦꯁꯦ꯫ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯑꯁꯤꯅꯗꯤ ꯅꯤꯡꯊꯧꯀꯣꯟꯒꯤ ꯃꯤꯗꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯖꯥ ꯏꯕꯦꯝꯃ ꯑꯣꯏꯒꯅꯤ." ꯐꯖꯔꯕ ꯇꯉꯥꯡꯂꯕ ꯃꯈꯖꯥꯏ ꯑꯗꯨꯗ ꯄꯥꯏꯅꯤꯡꯕ ꯁꯣꯛꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ ꯊꯧꯉꯝꯕꯗꯨ꯫ ꯑꯗꯨꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯉꯝꯕꯅ ꯃꯖꯥ ꯏꯕꯦꯝꯃ ꯊꯥꯗꯣꯏꯁꯅꯥꯒꯤ ꯃꯃꯥꯏꯗ ꯈꯖꯤꯛꯇꯪ ꯊꯦꯡꯉꯤ꯫ ꯃꯇꯥꯡꯗꯨꯃꯛꯇꯗ ꯃꯖꯥ ꯏꯕꯦꯝꯃ ꯊꯥꯗꯣꯏꯁꯅꯥꯗꯨ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯝꯃꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯉꯝꯕꯗꯨ ꯅꯨꯄꯤ ꯑꯗꯨꯅ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯄ ꯑꯗꯨꯗ ꯀꯣꯏꯔꯥꯎꯅꯔꯕꯤ ꯃꯤꯁꯅꯥ ꯑꯗꯨꯅ ꯌꯦꯡꯂꯛꯄꯗ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜꯁꯨ ꯗꯪ ꯗꯪ ꯆꯣꯡꯂꯛꯂꯝꯃꯤ꯫ ꯃꯖꯥ ꯏꯕꯦꯝꯃꯅ "ꯑꯩꯅ ꯂꯩꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ? ꯅꯪ ꯀꯅꯥꯅꯣ? ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯀꯅꯥꯅ ꯄꯣꯔꯛꯄꯅꯣ? ꯑꯩꯅ ꯂꯩꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ?" ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯀꯣꯏꯌꯦꯡ ꯃꯥꯅ ꯂꯩꯈꯤꯕ ꯃꯥꯒꯤ ꯅꯤꯡꯊꯧꯀꯣꯜ ꯅꯠꯇꯕꯗꯨꯗ꯫ ꯑꯗꯨꯒ ꯑꯃꯨꯛ "ꯅꯪꯅ ꯑꯩꯕꯨ ꯐꯥꯔꯤꯕ꯭ꯔꯣ?" ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯉꯝꯕꯗꯨ ꯏꯉꯛ ꯉꯛꯅ ꯐꯥꯗꯦ. ꯑꯩꯗꯤ ꯂꯣꯏꯕꯨꯡ ꯈꯨꯟꯒꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯉꯝꯕꯅꯤ꯫ ꯃꯐꯝꯁꯤꯗ ꯁꯥꯗꯥꯟꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯩ ꯈꯪꯗꯦ ꯅꯪ ꯀꯅꯥꯅꯣ? ꯀꯅꯥꯅ ꯃꯐꯝꯁꯤꯗ ꯅꯪꯕꯨ ꯊꯅꯝꯕꯅꯣ ꯑꯩ ꯈꯪꯗꯦ꯫ ꯑꯩꯗꯤ ꯄꯣꯊꯥꯕ ꯆꯪꯂꯛꯄꯅꯤ꯫ ꯈꯣꯡꯅꯥꯡ ꯑꯁꯤꯒꯤ ꯐꯖꯕꯕꯨ ꯌꯦꯡꯂꯨꯕꯗ ꯈꯣꯡꯅꯥꯡ ꯀꯥꯔꯛ ꯑꯗꯨꯗ ꯎꯒꯤ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯕꯗꯣ ꯌꯦꯡꯕ ꯀꯥꯈꯠꯂꯛꯄꯅꯤ꯫ ꯃꯗꯨꯗ ꯅꯪ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯅꯤ." "ꯀꯔꯤ ꯍꯥꯏꯕ? ꯈꯣꯡꯅꯥꯡ ꯃꯊꯛꯀꯤ ꯌꯨꯝ?" ꯃꯖꯥ ꯏꯕꯦꯝꯃ ꯊꯥꯗꯣꯏꯁꯅꯥ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯂꯥꯛꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯩ ꯃꯖꯥ ꯏꯕꯦꯝꯃ ꯊꯥꯗꯣꯏꯁꯅꯥꯅꯤ꯫ ꯅꯤꯡꯊꯧ ꯊꯧꯖꯥꯜ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯂꯥꯏꯖ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤꯅꯤ." ꯊꯧꯉꯝꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯄꯨꯡꯉꯛ ꯉꯛꯏ ꯃꯄꯨꯛꯅꯤꯡꯗ꯫ "ꯀꯔꯤꯅꯣꯅꯦ? ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯍꯣꯏ ꯃꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯌꯥꯎꯕ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯃꯐꯝꯁꯤꯗ ꯀꯔꯝꯅ? ꯑꯣ, ꯅꯪ ꯑꯣꯏꯔꯦ ꯃꯖꯥ ꯏꯕꯦꯝꯃ ꯊꯥꯗꯣꯏꯁꯅꯥ ꯍꯥꯏꯁꯦ? ꯑꯩ ꯂꯣꯏꯕꯨꯡ ꯈꯨꯜꯒꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯉꯝꯕꯅꯤ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯨ ꯅꯪꯒꯤ ꯆꯦꯕꯥꯎ ꯐꯪꯗꯨꯅ ꯅꯪꯒꯤ ꯅꯄꯣꯛ ꯅꯨꯃꯤꯠ ꯌꯥꯎꯕ ꯆꯠꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯎꯃꯪ ꯑꯁꯤꯗ ꯁꯥꯗꯥꯟꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯔꯛꯇꯦ꯫ ꯑꯗꯨꯒ ꯅꯪꯅ ꯎꯃꯪꯁꯤꯗ ꯀꯔꯝꯅ?"
ꯉꯥꯏꯍꯥꯛꯇꯤ ꯏꯉꯥꯎ ꯉꯥꯎꯏ ꯃꯆꯥꯏꯕꯦꯝꯃ ꯊꯥꯗꯣꯏꯁꯅꯥꯗꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯤꯡꯁꯤꯡꯂꯛꯏ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯨꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯉꯝꯕꯗ ꯄꯨꯝꯅꯃꯛ ꯇꯝꯂꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅ ꯃꯐꯝ ꯑꯁꯤꯗ ꯃꯥꯕꯨ ꯄꯣꯔꯛꯈꯤ ꯍꯥꯏꯕꯁꯤꯃꯗꯤ ꯅꯤꯡꯁꯤꯡꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯥꯒꯤ ꯃꯊꯧ ꯁꯨꯅꯔꯨꯕ ꯑꯃꯥꯏꯕꯤꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯊꯥꯗꯣꯏꯁꯅꯥꯅ ꯋꯥꯈꯜ ꯇꯥꯗꯨꯅ ꯑꯃꯗꯤ ꯅꯨꯄꯥ ꯑꯃꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯈꯣꯏꯁꯨꯈꯔ ꯉꯛꯈꯤ꯫ ꯑꯃꯅ ꯑꯃꯕꯨ ꯎꯕꯗ ꯂꯣꯏꯅꯃꯛ ꯑꯉꯛꯄ ꯐꯥꯎꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯩ ꯍꯩꯔꯕꯤ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯆꯤꯡꯅꯕ ꯄꯨꯝꯕ ꯀꯣꯛꯍꯟꯗꯨꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯁꯨ ꯂꯤꯗꯨꯅ ꯃꯥꯕꯨ ꯃꯈꯣꯏꯅ ꯄꯣꯔꯛꯈꯤ ꯈꯪꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯔꯝꯃꯤ ꯃꯈꯣꯏ꯫ ꯃꯖꯥꯏꯕꯦꯝꯃ ꯊꯥꯗꯣꯏꯁꯅꯥꯗꯣ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯃꯥ ꯇꯨꯝꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯨꯔꯦ ꯈꯟꯕꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯃꯃꯥ ꯃꯄꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯎꯅꯤꯡꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯃꯖꯥꯏꯕꯦꯝꯃꯅ ꯍꯨꯒꯤ ꯃꯌꯥꯛ ꯂꯣꯏꯔꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯒꯨꯝ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯥꯔꯤꯕ ꯃꯤ ꯁꯥ ꯉꯥ ꯎꯆꯦꯛ ꯎꯌꯥꯁꯤꯡ ꯑꯗꯨꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯂꯦꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯦꯠꯅꯔꯤꯕ ꯍꯥꯏꯕꯕꯨ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯗꯨꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯖꯒꯣꯏ ꯏꯁꯩ ꯃꯈꯥ ꯆꯠꯊꯗꯨꯅ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯄꯨ ꯈꯟꯅꯈꯤꯔꯝꯃꯤ꯫ ꯊꯥ ꯑꯃ ꯍꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯀꯅꯥꯁꯨ ꯈꯪꯂꯝꯗꯦ꯫ ꯋꯥꯈꯜ ꯇꯥꯔꯛꯂꯕ ꯃꯇꯨꯡ ꯃꯍꯥꯔꯥꯅꯤ ꯂꯥꯏꯖꯅ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯁꯅꯥꯕꯨ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯥꯗꯣꯏꯁꯅꯥ, ꯅꯪꯕꯨ ꯀꯗꯣꯝꯗ ꯂꯩꯒꯦ? ꯏꯃꯥꯗꯤ ꯉꯥꯏꯍꯥꯛ ꯎꯏꯔꯨꯔꯦ꯫ ꯊꯥꯗꯣꯏꯁꯅꯥ! ꯑꯁꯨꯝꯅ ꯀꯣꯏꯀꯧ ꯀꯧꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯔꯝꯃꯤ꯫ ꯂꯥꯏꯖꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯄꯥ ꯅꯤꯡꯊꯧꯁꯨ ꯃꯆꯥꯕꯨ ꯀꯣꯏꯊꯤ ꯊꯤꯕ ꯑꯗꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯣꯏꯊꯤ ꯊꯤꯅꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏ, ꯑꯃꯥꯏꯕꯤ ꯊꯣꯏꯅꯨ ꯑꯃꯗꯤ ꯑꯃꯥꯏꯕꯤ ꯊꯣꯏꯕꯤꯅ ꯊꯧꯉꯝꯕ ꯑꯃꯁꯨꯡ ꯊꯥꯗꯣꯏꯁꯅꯥ ꯃꯈꯣꯏ ꯄꯨꯟꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯝꯅ ꯂꯩꯄꯥꯛ ꯑꯁꯤꯗꯒꯤ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯉꯝꯕ ꯑꯃꯗꯤ ꯃꯖꯥꯏꯕꯦꯝꯃ ꯊꯥꯗꯣꯏꯁꯅꯥꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯄꯥꯛ ꯑꯁꯤꯗꯒꯤ ꯃꯥꯡꯈ꯭ꯔꯕ, ꯇꯥꯟꯊꯣꯛꯄꯤꯈ꯭ꯔꯕ ꯑꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯒ ꯊꯥꯗꯣꯏꯁꯅꯥꯒ ꯂꯥꯛꯂꯤꯕ ꯑꯗꯨ ꯎꯕꯗ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯣ ꯌꯥꯝꯅ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯉꯛꯂꯤꯕ ꯑꯗꯨ ꯅꯥꯊꯩꯔꯗꯨꯅ ꯑꯃꯥꯏꯕꯤ ꯊꯥꯗꯣꯏꯅ ꯊꯥ ꯑꯃ ꯍꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯍꯜꯂꯝꯃꯤ ꯋꯥꯔꯤ ꯂꯤꯗꯨꯅ, ꯄ꯭ꯔꯃꯥꯟ ꯄꯤꯗꯨꯅ꯫ ꯑꯁꯨꯝꯅ ꯅꯤꯡꯁꯤꯡꯕꯒꯤ ꯁꯛꯇꯤ ꯄꯤꯔꯕꯗ ꯃꯃꯥ ꯂꯥꯏꯖꯅ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯍꯤꯡꯆꯥꯕꯤ ꯇꯣꯅꯨ ꯀꯅꯥꯅꯣ? ꯍꯤꯡꯆꯥꯕꯤ ꯇꯣꯅꯨ ꯃꯤꯁꯦꯠ ꯈꯨꯜ ꯀꯧꯕ ꯂꯝ ꯑꯃꯗ ꯍꯤꯡꯆꯥꯕꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯇꯣꯅꯨꯗꯨ ꯍꯥꯠꯅꯅꯕ ꯃꯅꯥꯏ ꯃꯁꯤꯟ ꯀꯌꯥ ꯈꯨꯗꯛ ꯑꯗꯨꯗ ꯊꯥꯗꯣꯛꯈꯤꯔꯝꯃꯤ ꯅꯤꯡꯊꯧ ꯊꯧꯖꯥꯜꯅ꯫ ꯃꯅꯥꯏ ꯃꯁꯤꯟ kaya aduna khul aduda sangsinduna ahing amada landaduna hingsabi tonu amadi magi masa manaising adu mangangkaktuna hatkirami. Hingsabigi khul miset khul muthatkirami numit aduda. Asumna karamba mafamda hingsabi asina leiriba amadi kamdauna mana angangsing faduna amadi hingsabini khanglabasu kadaida lei kamdawi kana amanasu khangba ngamlamde adubu hauzikti hingsabi tonu hatkre tabada leibak prajasu yamna haraunarami. Mana sanga yen nganu phaduna chaba amadi leikai angangsing phawba phaduna pukhibadagi hatoklaga huntoklamba kaya asina hingsabi tonu bu koithi thirabasu praja miyamna thiba phanglamde aduga akibasu phawrambani. Aduga leipak miyamna inthok piruraba amaibi thoinu amabi thagoi amadi amaibi thoibido mazaibi mathadoisnana kunungi amaibi oina makhoibu lausinkhirami. Aduga mazaibungo thongambadu khudak aduda masu magi mapabu khurumjaduna thengnaduna wari watai kaya adu sarami. Madudagi loibung khulgi ningthau aduga ningthau thaujalga lengonaduna yamna nungsinaba utnarami. Aduga khudak aduda ningthau thaujalna machanupibu mazaibungo thongambada thajare hainasu mapa ningthau khangna miyam adugi mangda lauthoklami. Aduga makhoi mayambu tumduna leiruba hingsabi huna wakhal mangankhiba amadi mazaibungo thongambana tumduna leiriba mazaibi mabu ubada pukning hukhiba amadi mabu mafamsi yawna porakpagidamak aina aigi isabu mazaibungo thongambada thajare haina lauthokhirami. Aduga khwaidagi masak fajabi haibado aigi isana oire hainasu yamna kanna laurami. Leibak praja teliba miyamnasu yabagi mawongda makhut thangatuna paukhum adubu piri makhatana.
ꯍꯤꯡꯆꯥꯕꯤ ꯇꯣꯅꯨꯒꯤ ꯍꯨ ꯑꯗꯨꯅ ꯇꯨꯝꯍꯜꯂꯝꯂꯕꯁꯨ ꯃꯆꯥꯒꯤ ꯐꯖꯔꯕ ꯎꯏꯁꯤꯜꯂꯕ ꯁꯛꯇꯝ ꯑꯗꯨꯅ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯊꯃꯣꯏ ꯍꯨꯈꯤꯕ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯥꯅ ꯉꯁꯤꯗꯒꯤ ꯇꯨꯡꯈꯨꯜ ꯁꯛꯍꯦꯟ ꯍꯥꯏꯅ ꯃꯤꯡꯊꯣꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯡꯊꯣꯜ ꯑꯁꯤ ꯄꯤꯗꯨꯅ ꯃꯖꯥ ꯏꯕꯦꯝꯃꯕꯨ ꯊꯧꯉꯝꯕꯗ ꯊꯥꯖꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯇꯨꯡꯈꯨꯜ ꯁꯛꯍꯦꯟ ꯃꯤꯡꯊꯣꯜ ꯄꯤꯈꯤ꯫ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯁꯥꯁꯣꯟ ꯍꯩꯕ ꯃꯕꯨꯛꯆꯦꯜ ꯆꯥꯎꯕ ꯅꯤꯡꯊꯧ ꯊꯧꯖꯥꯜꯅ ꯂꯣꯏꯕꯨꯡ ꯈꯨꯟꯗ ꯃꯖꯥ ꯏꯕꯦꯝꯃ ꯊꯥꯗꯣꯏꯁꯅꯥ ꯑꯃꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯉꯝꯕꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯆꯥ ꯃꯁꯨ ꯄꯣꯛꯇꯨꯅ ꯄꯥꯟꯈꯤꯔꯝꯃꯤ꯫